camp ta leiriba IDP sing magi mayumda hanjal handuna andam sida chakba mai asi mujiba fawa Sangai festival pangthokanu haina all Manipur women social reformation development samas Nupi samas ke president DS Northeast Windona Sandok Seriba Numidangi Pau Miyeng Tabiriba Singbu Chen-Mabamna Khurumjari Housing Pau Sandokna Pizari Relief Camp ta Leiriba IDP Sing Magi Mayumda Hanjil Handuna Lamdam Sida Chakliba Mai Asi Mutriba Fauba Sangai Festival Pangthokanu Haina All Manipur Women Social Reformation Development Samas Nupi Samas ki President DS Ramanina Fongdorakre Wafama Sing Asi Lamfel ta Leiba Luf Asigi Loishangda All Tami Chingmi Apunba Nupi Luf Nupi Samas Amadi Ichal Hariba Luf Ahum Asina Punna Pangthokiba Paugi Mifam Amada Fongdokibani Mifam Aduda Mahakna Makha Taraduna Lamdam Asida Ngasimak Loishindana Leiriba Irang Kaya Sibu Nathiram Laga Sangai Festival Pangthokna Balengakna Sem Sariba Pangthokpa Yaroi Pangthoke Haiba Leirabasu Relief Camp Sing Dalariba IDP Sing Mayumda Hanjal Handuna Highway Sing Mapung Fana Hanglaba Matanda Pangthokpiu Amadi Festival Asibu Pangthoknaba Sem Sariba Praja Singnasu Relief Taleriba Iraicha Sing Asigi Khanduna Tobiganu Haiki Masida Natana State Asigi Governor Amadi Lenga Kamari Lenaba Singnasu Mityeng Sangbiduna Festival Asi Pangthoktana Wafam Sing Fongdoki Amaromda Ichalgi President 𝐿𝐺𝐞𝐰𝐬 Chana Haikibada Ngasi Lamda Masida Leriba Awaba Kayabu Kupsinduna Nungaiba Saba Yaroi, Maike Kiada Kundariba Iraicha Kaya Lanjinaduna Mitkipi Kangdana Lading Cherakasida Tourism Department Amadi PR Lengak Anina Festival Sibu Pangtong Naba Honarak Pahibasi Yamna Laivak Tibani Ngasimak Changba Amadi Chatpa Yana Ladiba Mafam Sing Amadi IDP Sing Asibu Mayumda Hana Hanjil Hanbiu Matam Atutata Lamdam Asigi Inat Amadi culture bu malemda masak takliba harau nungaibagi kumhai asi punna pangthokthunasi karigumba miyamgi apamagi mayokta festival asi sinba tarabadi maduda tholakpa afafatta khudingmak tourism department amadi PR lengak anina pugadabani haina fongdoki PR Sarkar ga Governor gi mafam asida ekoi festival pangthokani haibagi adugumba ware amaga longmina bagi media sing da phongdoki bani matumak akoi lamdang sigi tourism department laiba asisu ason bani haina haibadi laiba hoji kangkung sadiga laiba mamitin mapikang ba IDP sing laiba amadi national highway sing da ngasi treatment tawba ngamdriba aikoina ngasi proof chama ga laiba maitei aikoi jati aikoina kanglo proof aikoina Chengmai lala chapang ngamdiba malingda jiri chapam matamda aikoi kathema bidi phaw chapang ngamdiba sa changbang ngamdiba more chamang ngamdiba asigum laba sangdani haibagi haimadi akoi gi free movement asi national highway sinda leire haibagi lapul le ga suna phawda thabak oina pangthu tabna maram oirakanda asigum labibam sing asida aikoina sangai gi festival asi harau tayaba santi oiba kanglop sing sigi nungsinabagi utpage dugumba thauram ado madu matam sade haina akoi look agum masuna lauje Sangai mela pangthokane na tawibase mase officer governor loina yawrakana khanaraga tawrokani masi tawbiganu lili kem da lairiba ima ibien hina kaptna lairaba mayam hina lairakanda masida mela tawbase koi pamde
ꯑꯁꯤꯒ ꯂꯤꯂꯤ ꯀꯦꯝꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯃꯨꯛꯇꯪ ꯃꯌꯨꯝꯗ ꯆꯪꯍꯟꯕꯤꯔꯀꯥꯟꯗ ꯆꯪꯍꯜꯂꯒ ꯅꯦꯅꯥ ꯇꯥꯔꯀꯥꯟꯗꯗꯤ ꯇꯧꯕꯤꯌꯨ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯁꯨꯛꯇꯧ ꯇꯧꯕꯤꯒꯅꯨ ꯃꯦꯂꯥꯁꯦ ꯇꯧꯕꯤꯒꯅꯨ ꯀꯨꯝꯕꯤ ꯋꯥꯡꯉꯨ ꯂꯝꯕꯤ ꯁꯦꯝꯖꯤꯟꯗꯕꯒꯤ ꯃꯤꯌꯥꯝꯅ ꯋꯥꯀꯠꯂꯕꯁꯨ ꯑꯣꯊꯣꯔꯤꯇꯤꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯁꯟꯖꯣꯏ ꯍꯟꯊꯦꯝꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯤꯗꯤꯌꯥꯗ ꯊꯥꯗꯣꯔꯛꯄ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯃꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯇꯝ ꯀꯨꯏꯅ ꯀꯣꯏꯂꯥꯁ ꯊꯥꯕꯤꯗ꯭ꯔꯕ ꯋꯥꯡꯉꯨ ꯀꯨꯝꯕꯤ ꯂꯝꯕꯤ ꯑꯊꯨꯕ ꯃꯇꯝꯗ ꯀꯣꯏꯂꯥꯁ ꯊꯥꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯀꯨꯝꯕꯤ ꯀꯩꯊꯦꯜ ꯌꯥꯎꯅ ꯀꯨꯝꯕꯤ ꯋꯥꯡꯉꯨ ꯂꯝꯕꯤ ꯊꯤꯡꯈꯤꯕ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯔꯕ ꯐꯥꯎꯕ ꯂꯝꯗꯝꯁꯤꯗ ꯃꯄꯤ ꯃꯄꯥ ꯂꯩꯇ꯭ꯔꯕꯒꯨꯝ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯔꯨꯑꯣꯏꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯤꯕ ꯀꯨꯝꯕꯤꯗꯒꯤꯅ ꯋꯥꯡꯉꯨ ꯐꯥꯎꯅꯔꯤꯕ ꯁ꯭ꯇꯦꯠ ꯍꯥꯏꯋꯦ ꯑꯃ ꯑꯣꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯏꯟꯗꯣ ꯃꯦꯟꯃꯥꯔ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯁꯝꯅꯈꯤꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯂꯝꯕꯤꯅꯤ ꯂꯝꯕꯤ ꯑꯁꯤꯗ ꯂꯂꯣꯟ ꯏꯇꯤꯛꯀꯤꯗꯃꯛꯇ ꯃꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯠꯄꯗ ꯅꯠꯇꯅ ꯒꯥꯔꯤ ꯑꯆꯧꯕ ꯃꯆꯥꯁꯨ ꯀꯨꯡꯅ ꯆꯠꯂꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯂꯝꯕꯤ ꯑꯁꯤ ꯐꯤꯕꯝ ꯐꯠꯇꯅ ꯂꯩꯔꯛꯄ ꯑꯁꯤ ꯆꯍꯤ ꯀꯨꯏꯔꯦ ꯃꯍꯩꯔꯣꯏꯁꯤꯡꯗꯁꯨ ꯈꯨꯗꯣꯡꯆꯥꯗꯕ ꯊꯣꯛꯍꯟꯕꯇ ꯅꯠꯇꯅ ꯔꯣꯗ ꯑꯦꯛꯁꯤꯗꯦꯟꯠ ꯀꯌꯥ ꯑꯃ ꯊꯣꯛꯈꯤꯕꯒꯤ ꯊꯧꯗꯣꯛꯁꯨ ꯂꯩꯈ꯭ꯔꯦ ꯑꯃꯔꯣꯝꯗꯁꯨ ꯏꯊꯥꯏ ꯋꯥꯄꯣꯛꯄꯤ ꯆꯠꯂꯒ ꯂꯩꯕ ꯂꯝꯕꯤ ꯑꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯤꯕꯝ ꯁꯣꯛꯈ꯭ꯔꯦ ꯏꯊꯥꯏ ꯚꯦꯔꯦꯁ ꯂꯝꯕꯤ ꯕꯣꯔꯥꯌꯥꯡꯕꯤ ꯂꯝꯕꯤ ꯁꯒꯥꯡ ꯁꯨꯒꯅꯨ ꯂꯝꯕꯤ ꯌꯥꯎꯅ ꯆꯠꯂꯤꯕ ꯋꯥꯡꯉꯨ ꯔꯤꯡ ꯔꯣꯗ ꯃꯄꯨꯡ ꯑꯣꯏꯅ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯔꯨꯑꯣꯏꯕ ꯂꯝꯕꯤ ꯑꯌꯥꯝꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇ꯭ꯔꯦ ꯂꯝꯕꯤ ꯑꯁꯤ ꯃꯤꯌꯥꯝꯅ ꯁꯦꯜ ꯈꯥꯏꯅꯗꯨꯅ ꯄꯣꯠ ꯍꯣꯜꯁꯤꯡ ꯃꯦꯟꯕꯅꯆꯤꯡꯕ ꯀꯌꯥ ꯇꯧꯈꯤꯕꯁꯨ ꯂꯩꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯌꯥꯝꯒꯤ ꯋꯥꯀꯠ ꯊꯕꯛ ꯇꯣꯡꯊꯣꯛꯇꯨꯅ ꯂꯝꯕꯤ ꯑꯁꯤ ꯀꯣꯏꯂꯥꯁ ꯊꯥꯕꯤꯅꯕ ꯁꯟꯖꯣꯏ ꯍꯟꯊꯦꯝꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ PWD ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯄꯨꯝꯅꯃꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ ꯑꯩꯈꯣꯏ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯁꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯚꯥꯏꯑꯣꯂꯦꯟꯁ ꯑꯁꯤꯅ ꯍꯛꯊꯦꯡꯅꯅ ꯁꯣꯛꯍꯜꯂꯤꯕ ꯑꯗꯨꯒꯨꯝꯕ ꯀꯦꯟꯗ꯭ꯔ ꯑꯃꯅꯤ ꯑꯗꯨꯒꯨꯝꯕ ꯂꯝꯗꯝ ꯑꯃꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯠꯇ ꯕꯖꯥꯔꯁꯤꯡꯗ ꯊꯣꯛꯆꯔꯒ ꯅꯣꯡꯃꯒꯤ ꯏꯪꯈꯣꯜꯗ ꯍꯧꯖꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯌꯣꯟꯕ ꯃꯗꯨꯒꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯖꯕ ꯁꯨ ꯅꯣꯝꯖꯕ ꯁꯦꯔꯧ ꯆꯠꯄ ꯑꯗꯩꯗꯤ ꯂꯩꯉꯣꯏ ꯀ꯭ꯋꯥꯔꯤ ꯁꯨꯕꯅꯆꯤꯡꯕ ꯅꯨꯡ ꯂꯩꯉꯣꯏ ꯁꯨꯕꯅꯆꯤꯡꯕ ꯆꯠꯄ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯊꯤꯡꯖꯤꯟꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯁꯥꯇ꯭ꯔꯁꯤꯡ ꯃꯍꯩꯔꯣꯏꯁꯤꯡ ꯐꯥꯏꯅꯦꯜ ꯆꯍꯤꯒꯤ ꯑꯔꯣꯏꯕ ꯄꯔꯤꯈꯥ ꯊꯥꯔꯝꯗꯥꯏ ꯃꯅꯥꯛ ꯅꯛꯁꯤꯜꯂꯛꯄ ꯁ꯭ꯇꯗꯤꯗ ꯑꯃꯁꯨꯡ ꯁ꯭ꯀꯨꯜ ꯀꯥꯕꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯉꯥꯏꯐꯗꯕ ꯑꯣꯏꯔꯛꯄ ꯃꯇꯝꯁꯤꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯉꯁꯤꯗꯒꯤ ꯑꯃꯨꯛꯀ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯁꯤꯡ ꯕꯟ ꯇꯧꯕ ꯑꯃꯁꯨꯡ ꯃꯍꯩꯔꯣꯏꯁꯤꯡꯅ ꯄꯨꯔꯤꯕ ꯚꯦꯟ ꯁꯥꯔꯚꯤꯁ ꯂꯦꯞꯈꯤꯕ ꯑꯁꯤꯅꯆꯤꯡꯕ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯑꯕ ꯃꯤꯠꯃꯥꯡꯗ ꯎꯔꯕ ꯇꯤꯚꯤꯒꯤ ꯄꯥꯎꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝ ꯄꯥꯛ ꯁꯟꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯄꯥꯛ ꯁꯟꯅ ꯈꯪꯅꯔꯕ ꯎꯅꯔꯕꯁꯤ ꯐꯥꯎꯕ ꯄꯕ꯭ꯂꯤꯛ ꯋꯥꯔꯛꯁ ꯗꯤꯄꯥꯔꯠꯃꯦꯟ PWD ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡ ꯀꯔꯤ ꯌꯦꯡꯉꯒ ꯂꯩꯕꯤꯔꯤ ꯃꯤꯌꯥꯝꯅ ꯁꯤ ꯌꯧꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯗꯅ ꯇꯧꯔꯤꯕꯁꯤꯗ ꯇꯨꯃꯤꯟꯅ ꯌꯦꯡꯉꯒ ꯂꯩꯊꯣꯛꯏꯕ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯕꯟ ꯇꯧꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯀꯔꯤꯅꯣ ꯈꯟꯅꯕ ꯇꯥꯟꯅꯕ ꯇꯤꯛꯅꯕ ꯌꯥꯕ ꯇꯧꯕꯤꯗꯅ ꯊꯝꯃꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯄꯪꯇꯧ ꯇꯧꯖꯅꯤ ꯋꯥꯔꯒꯃꯥꯏꯅ ꯇꯣꯛꯆꯒꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯑꯦꯇꯤꯇ꯭ꯌꯨꯗ ꯑꯃꯒ ꯂꯣꯏꯅꯅ ꯇꯧꯕꯤꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯑꯃ ꯑꯣꯏꯅ ꯍꯪꯖꯅꯤꯡꯉꯤ AHPI Manipur chapter na miyoibagi minungsiga loinena patients singi khanbibagi damak MP Dr. 𝐋𝐢𝐯𝐞 𝐍𝐞𝐰𝐬 thagатpa phongdokre MP Dr. 𝐋𝐢𝐯𝐞 Association of Healthcare Providers India Manipur chapter gi president Dr. Palin Khundong Bamda PMJAY amadi CMHD scheme gi makada free dialysis na chingwa tauba yahanbinaba taksinkraba matungda patient singbu free dialysis tauba yahanbagidamak mahakna thagatpa phongdokibani Haukiba tang kuntrada Monsang Traf Union gi members singda fu chaibagi thabak chatharakiba dugi matangda Monsang Traf Union amadi United Committee Palel ani gi marakta wari saduna yanaba purakre thaudok aduga mari lenina Kaksing Police Station na case amal lokhatuna chenaba miyoi mapan fagat pangamkhraba matungda yasinaba puraknabagi damak tang mari amadi ngasi sur hall da wari sanaduna Matung amuk hanna thaudok asugumba thokandanaba waref lawkre amadi kanglufani gi marakta lana lawnaba tawdana nungsinana leiminana ba waref su lawki
Staff Singda Selgi demand yaun aki akang piba lepiu haidanga si Thobal Municipal Council TMC ki staff singna Thobal wang matabada leiba Council asigi office complex da wakanmi fam krei wakanmi fam aduda saruya ki bi TMC ki LDCS 𝐶𝐿𝐷𝐶𝐿 na hafongdorakpada TMC asi semi government ni tolop su chang naina fangba nate masigi mathakta lupa listing taruk taret khakta fangba sanitary worker kaya su yauribani staff sing asina honaduna council asigi akoiba mafam sing lu nana thamnabagi damakta amot akai sing sengdoktuna yamna kanna honaribani lonena deva karma kaya su chalibani yamna wana honariba staff singda selgi demand torakpa si thamoi sokna nuaizade maram asina miyoibagi minungsi yengbiraga staff singbu tangdu leita na Mathau tauba ngamhanbiu selgi demand handokpiu haina 𝐶𝐿𝐷𝐶𝐿 na apel tauraki amadi aki akhang yaudana aikhoibu thabak suhanbiu selgi demand taubiganu aki akhang pibiganu masagi mathau tauriba staff singda aki akhang pibiganu haina thaba placard singsu sizinaki Tripura के Chief Minister Professor Dr. Manik Sahana R.K. Nagar 𝐋𝐢𝐯𝐶 West Tripura da Shija Hospitals sanaba urefuyung tamkre Shija Hospital and Research Institute Private Limited Imphal na yumlonariba State Singda Healthcare Services henkat hannaba pandamda lokhalakpa khongthang ama oina Shija Hospital sanaba urefuyung hunkiba thoram aduda Ratan Chakrabarti MLA 𝐋𝐢𝐯𝐶 Amadi Kiran Gite, Secretary Health Government of Tripura, Senior Officials, Healthcare Professional Community Leaders Tripura the Leiba Maite Community Singsu Saruyaki. Manipur International Textile Expo Manitex 2025 pangthoklagani haina Textile Commerce and Industry gi Additional Chief Secretary Anurag Baspaina phongdokre ngasi pangthokiba paugi mifam amada mahakna makhatana hai Directorate of Handlooms and Textile Manipur na Manitex asi 2018 dagi 22 fauba mai pangna pangthokre adubu 2021 da COVID pandemic na maram oiraga pangthokide amadi 2023 dagi haurakiba conflict na pangthokpa ngamdana lakli adubu state asida fibam khara fagalaktuna akhanaba achobo program khara pangthoknarakpana Manitex asisu lakliba tang nipan dagi tarani thoi fauba urban hut nilakuthi Imphal da pangthoknaba sem sabat loire masina Manipur gi handloom handicrafts amadi Textile gi polam sing malem gi thakta pukhatpada mating oiragani pangthokadoriba expo to the Japan US Europe Middle East na chingbagi major virus exporters designer tarataruka afaba mari thamduna Manipur gi khuthaiba singbu malem gi thakta puthokpa ngamnaba honagadori haina mahakna makhatana phongdoki Ministry of Textile has recommended that proposal to Ministry of Donor for to take it up, and that is in the pipeline. So that much is enough, I think, for me. And I will certainly tell about the textile park. Textile park will be, one of the most modern, I must say, facility for our viewers. We are trying to develop it on the lines of maybe Kanchipuram or Surat Textile Park. That is what our endeavor is. How far we will be successful, of course, time will tell. But that is our aspiration, and our DPR also goes on that line only. And we are going to provide various kind of facilities, various kind of machineries to our viewers. So there will be many units. Even we are trying to bring some export house there. Subanomba kanba lomi sinmi singna leibaki chukli piracy haiba mingtholda 𝐶𝐢𝐯𝐶𝐞 ki political activist haurongbam asirjit ki mingda puthokpa 𝐶𝐿𝐷𝐶𝐿 ki calendar ngasi haunabi matung inna 𝐶𝐷𝐼 lamlong kaithel da phongkrei hariba calendar asi veteran journalist Manindra Konsamna Luchingduna Fong Kivaga Lunina 𝐶𝐷𝐼 lamlong kaithel asiki akoibida leiriba miyamda calendar yentopagi campaign amasu sathaki subanomba kanba lomi sinmi singna leibaki chukli piracy haiba mingtholda 𝐶𝐿𝐷𝐶𝐿 ki calendar phongbugi tharam aduga mari lenina 𝐶𝐷𝐼 ki social worker haurongbam asirjit atopa ming boichana haikibada
lamdam asigi senmitlon asi mapung fana chawkhatlaba matam aduda ima leibaki tungi maraibak asi lepkadoribani maram aduna suba nomba kanba lomi sinmi singna leibaki chukli pairasi haiba mingtholda kumjali sangani kuntaruki oina calendar asi puthokjabani lonina lamdam asigi ima ivel kayana icha isu singi amadi tungi damak khalaga chai mangagi mamal yamlaba hak adumu mafam chanas Sinabinaba hainasu apel tauki amarom dangasigi calendar fongbagi thauram aduga mari lenina lamlong gaithelgi president RK Danapatina haikibada hauzik lamdamasida thoklagliba irang asina maram oraga aduki matik waba haibadu oiribani adubu election matamda candidate oina thoklakiba singna miyamgi thabak tawgani haiduna thoklakiba ngaktani makoina bot kakraba matung haidokiba wafam aduga Tabak oina chatharakpa aduki matik khenarakli hauzik ekhoina wariba si miyamna wahan bani haiba yai maramdi election matamda afaba candidate punat thamlamlaga miyamna paisagi khakhanduna fattaba candidate ta bot thadarakibaduna awaba fibam ohelakpani haibasi khangminasi asigumba chanabi singasi makatana miyamna chanaduna laklabadi aikhoi asi nomonomagi waba helakani maram aduna lakadoriba kumjale sangani kuntarek election asidadi miyamna paisagi khandana afaba thavak tawrakadaba mihut sing adubu masak khangna vote pirasi haiba wafam sing fongdoki Masi student activist oina high school life tagi hauraga college university bhauguda musugi president bhau oina horakpa adumoni mana ngasi khurai gi akoi social activist amma oina khurai gi haijarage adu madi manipur pumbagi angang oringi degi hauna social activist amma oina horakpani adu mana ngasi calendar amakha mana message kara pijari akoi gi khunai si akoi gi chen thungi phibam si akoi gi self sufficient oirakada da akoi mi oigadabni sun badnon ba kangadabni ka haiba tawba calendar ka asi akoi kurai lamlong ketel gi imai bel ichal chen nupi singda yenthok chabagi mana thorom si yam samna pangthok chabani ado masini aduna masigi calendar si ayak ku kasuru leijadaba ayak manindra konchambu pongdok chaw haina IPB ba khudong chaba PB ba si ai laibok pabani masi pai mayam mafamda lanthok chari Lengangna pangthokani haina tawriba Sangai Festival hiang tanaringai tumbagi sel thoba oina thokani Festival asibu boycott tawbada support tawgani haina Kanglipak Students Association KSA na fongdorakli KSA na thadrokpa cherol amada makhatana hai 2023 gi 23 da Manipur Kanglipak da tangdu leita da ba fibam ama leirakpadagi Manipur Sangai Festival pangthoktana leptuna lakli adubu lengangna handak chei Lisangani kunmanga asida Sangai Festival pangthoknaba sem sarakliba si yamna laibak thibani hauzik thokliba lamdam asigi wathok asigi warashin puraktuna Manipurda ingtappa hanjilaklaba amagum miyamda utnanaba honaba manba maongda pangthokani haina tawriba Sangai Festival lengakna tare tara thokna khanaduna khongfom handoknaba KSA na appeal tawri loinena kuki terrorist singna chatharakiba lan asina mayum makai hanjinma fangdana leiriba awaba taraba miyo lising kayagi Tengthakol Han Ubiduna Amadi Tabiduna Lengana ing Chikpa Tangdu Leitaba Manipur Ama Oinaba Khongthang Sing Hana Lokat Piu Masigi Mahuta Sanmitlongi Khak Yengduna Amadi ing Tapa Manipur Ama Oire Haizinaba Yanaba Wakalonda Pangthoknaba Sem Sarakliba Sangai Festival KSA na Taraina Lobangamde Amadi IDP Sing Amadi Kokomi na Sangai Festival boycott Tawbagi Changsilakliba Khongthang Asida KSA na Su Sawatli Haina Cherol Asina Makatari Sangai Festival pangthokpa matang chadri haina Students Union of Kanglipak Sukki Maikidigi lengaki mafamda appeal tawrakli Sukki Maikidigi thadorokpa cherol amada hauzik khutsemgi lan maram oiraga tangdu leita daba fibam ama mayok naringai cherak asida lengakna Sangai Festival
पांगथोकनी हारिबा असि मरम चादे चही अनि हेना कांगलुफ अनि की मरगदा खुदसेम की लान थोखंदुना इरमदम असिबु अमुक हन्ना हौगटपा ngammaroidaba फिवमदा लेखा ताहनबदा नतना ngasi fawba कांगलुफ अमना अमगी मरगदा निंगतमना संगथोक संगसिन फाव याहंद्रे चेरक असदा मालेम पुंबना मसक खंगनरबा इरमदम असगे संगाई फेस्टिवल पांगथोकनी हारकलिबसी मालेम मियाम की मफमदा उच्चाइबा तंगदु लेता ड्रिंगै स्टेट असदा इंचिक mahusagi fibamda hanjilakle haina lana pauthongnabagi lambi ama thibani haina sukna lawi maramasina IDP singamadi kokomina changsilakliba sangai festival boycott tawbagi khongjang ase sukna awangba thakta sogatli haina phongdorakle Maitei Lipungi Thauburel Oiramba Oza Mayingbam Pramod Chan Singh Masagi Anabana Maram Oiragam Hakna Puramba Fam Thadokre Maitei Lipungi Thauburel gi Fam Asi Maitei Lipungi Chief Finance ki Fam Puriba Chinglemba Wahingbamda Maitei Lipungi Liklam gi Matung Ina Thauburel Oiragani Hari Masigi Makha Tarakpa Oina Amuk Maitei Lipungi Chief of Army Oina Fam Puriba Haisnam Silanda Liklam gi Matung Ina Mapung Faba Maitei Lipun Thauburel gi Fam ngasidagi sinakre haina Maitei Lipunna khangalakli Social media kayada furuf amagi ichil inaw kayana kanglaipa kanba lufpu hunduna lana uhannaba mingchathina na ba khonaba lepnaba apel tarakli KKL na thadarokpa cherol amada makhatana hai KKL na matam khudingmakta furuf masel nungsi chana na hingminnaduna apunba manipur ama semgatnaba sem saduna leizai atopa furuf amatabu yengthiba leite KKL bu panduna thina ngang sakba hunba khudakta lepkadabani laiminariba furuf khudingna isagi isakhangna iramdama sida nungsi chana na laiminasi amadi hingminnasi haina apel tarakli Lanjendaraba Singhi Marakta Miyoi Kaya Ama Society Tauba Yaukre Kaya Amana Wakhalgi Lainana Laikidaba Yaukre Masi India Government na Matang Chana Akagnaba Thausil Ama Paikhattabadagi Thokanbani Haina Federation of Haumina Thadropa Cherol Amada Fongdorakli Cherol Asina Makhatana Hai Manipurgi Irang Asina Jay Ani Makai Faraklaba Fawa India Government na internally displaced person IDP families Singasigi Akagnaba Thavak Amata Paikhattaba Haibasi India gi citizen Amada Tawfam Thokpra displaced person Singasibu Sa Yen Gumna Cheng Chak Khara Tharaga Yokpa Gumna Thamliba Asigi Nungi Oiba Wakalon Adu Karino Asigumba Makhatana Akagnaba Thausil Ama India Karigumba Makhatana Akagnaba Thausil Ama India government na Puthokpa Ngamdrabadi Malem Gimiyam Khangna Haifam Thoi Adunatana Yong Natan Yenbagi Fivamda Thamlagadi India gi citizen Amagi Wakalon Lamdam Sigi citizen Singna Forok Tabayai Hari Ngarangdagi team nipana sarug yaduna mayang Imphal contract leiba Mikia ground chatharakpa volleyball tournament ngasi loishinkre hariba tournament asi Kuntramadi Suba CRPF Battalion na Sports Authority of India ga khusam naraga Khelo India gi sarukama oina numit nini chupna pangthokpa volleyball tournament ni ngasi loishinbagi thoramaduda Imphal West ki SP KSS Sivakanta Singh 34 Battalion CRPF ki commandant Prakarwat Kharmujai 34 Battalion CRPF ki Second in charge RS Tomar Deputy Commandant Dr. Anamika Assistant Commandant Gitanjali Devi SDPO Tayanjam Clinton Amadi Mayang Imphal PS Amadi Wangoi PS ki OC amasung CRPF ki makok thongba officers singsu saruyaki ngasi sana ki ba final match da AMI YDO Mayang Imphal na point 25-18, 25-13, 28-26 fangduna set 3:0 da YMDO Hairangoi Thongbu Maithiba Piraga AMIM YDO na champion oikre champion team da certificate trophy cash award oina listing tara runner after certificate trophy cash award oina listing nipan amadi best player takraba AMIM YDO gi jersey number 12 Ibrahim da listing ani amadi participant team singdaso volleyball amadi net na chingba ngasigi athoiba mithunglen singna khutsinaki
Paul Star College Hianglom Nasinduna Ngarangdagi Hauduna Kaksing DSA Playground Chathariba Ayekpam Pratap Singh Memorial Manipur University Inter College Football Tournament 2025-26 ta Thambal Mari College �𝐶𝐬𝐿 𝐁𝐫𝐲𝐬 amadi CI College Mai Pakre Manipur University Sports Committee Kanchipur gi micheng makhada tongan ba team kuntrana saruk yaraga League Cum knockout basis da chathariba tournament asigi ngasi hanba ground gi nipan suba league match da Thambal Mari College oinamna Kumbi College pu penalty shot out da panjal taruk manga da maithiba piraga mathangi round changba ngamkre anisuba ground gi mapan suba league match tana 𝐶𝐬𝐿 𝐁𝐫𝐲𝐬 na Chandel United Club College pu panjal ahum amada maithiba piki loni ngasi sanakiba ahum suba ground gi tara suba league match tana CI College na Manipur College pu yamna lakchana panjal taret ahum da thoiraga mathangi round changba ngamkibani Thaubal College Thaubal Nasinduna Manipur University Sports Committee gi meeting makhada ngasidagi college asida oinam Ibeton Devi Memorial Manipur University Inter College Volleyball MNW Men's and Women Tournament hokre team taramathoi saruk yaduna nimit chupna chathakadaba tournament adugi ngasi san haudopagi thoramda Sports Manipur University के Assistant Director Dr. C.S. Pradeep Singh, Thaubal College के Principal Professor A. Navachandra Singh, amadi tournament asigi donor su oiriba tanatana All Manipur Volleyball Association के Secretary su oiriba Thambal Mari College oinam के Assistant Professor Dr. L. Baleshwar Singh na mathang sina thoiba mitung thoromapu amadi Akhanaba mitung oiki ngasigi tournament haudokpa aduga mari lenena Thaubal College ki jai ki puthokpa magazine sunga sigi athoiba mitung singna phongki ngasi sana ki ba nupa ki match singda Thaubal College na Imphal College bu ahum sinoda Mayalambi College na Birmangol College bu ahum sinoda aduga Liberal College na Manipur University bu ahum sinoda thoiki nupi machagi match singda Liberal College na Thaubal College bu ani sinoda aduga United College na Manipur University bu ani amada thoiki hayeng nupagi ahanba match da Thaubal College ka Liberal College ani suba match tana Mayalambi College ka Thambal Mari College ka semi-final match sanagani nupi machagi da Liberal College ka United College ka final match sanagani hari aroiba maroiba pau amhona bizari IDP sing magi mayumda hanjina lamdam sida Sangai Festival pangtukana All Manipur Women's Social Information Development Samas President DX Ramina Umbi wangu lagi semsin tabagi miyam na wakat su authority na tuminalis ini haida senjo na federally Norris Windona Sandok Sari Benamidangi Pau Matang Sedaloi Zari, Ming Tabiriba Singbo Muka Hanna Jan Mabamna Krum Jari. Scholarship facilities.
पार्ट टाइम जॉब असिस्टेंट की खुदों चाबसु पिजरी हाइरिबा कंट्रीसिंग अदुदी UK, USA, Ireland, Australia, Russia, Italy, Germany na chingbani akopa marol gidamakta 7005273217 natraga 9366230077 natraga aikoigi office Northeast Window TV building hata New Chekon Road da lengsin birau Master Tobiningba Mahiroi Singidamakta Sparkle Iju Service na